Thaina yamna chawba leipak amada inak yamna khunba sanahal kauba nupa amakhak leirame. Mahak ase asuki matik inak yamna khulame. Makhoigi leipak adugi oinadi mahakna khwaidagi inak khunba miyoi ama oiribani. Sanahal mahakna piklingaidadi yamna lairaba imungdagi haurakpa oibana. Mahakna yamna naha oiringaidagi hauna kanna hotnajaduna sel talaga. Karbar makhal makhal tawduna ngasidi senjaw paiba miyoi ama oiba ngamlakhibani. Mahaki chawraba konungumlaba yumjaw aduda mahaki nupi tombi amadi machanupi aniga punna yam nungaina hinglame. Makhoi anigi machanupi adu phaiboksu oibana masakta matawda lamsa sajata yamna manarame. Aduga makhoi anigi mingsu Sajik Amadi Thaba haina kaurame. Sanahalna machanupi anibo sukimatik hainingai laitana nungsizarame. Aduga makhoi anina hairiba makhaiso mahakna yaduna dalairame. Masidasu natana sanahalna mahaki machanupi anibo makhoina chaningi haiba posak adu mabuk pendriba makhai adu magpizarame. Aduga Sajik Amadi Thaba ani adu su tasengna chabada yamna ngauzaba nupi macha ngakta oibana. Makhoi anisu awubada chaba yaba khudingma amata lemna tharamde. Aduga sanahalnasu machanupi anigi damakta chananaba pote imungda watana thamlame. Maram masidagi Sajik Amadi Thaba anido chaba henmaladuna masa adushu asuki matik yamna noi chawrame. Nongma ayuki matamni Sajik Amadi Thaba phamungda leina mamawu kauduna hairei. Ima, hoi imao, chanaba kainomta puroba pukse chaklambana loire. Hai, nakhoibu haugatnarone he. Matam ase ayokhrabani. Adugane nasagado sengtoklaga nakhoina chaningbado charero lao. As, ima, akhoi isa sengtokpaga ngaiba ngamaroi. Lambana sidore, kaino chaba yaba khara amta thuna puthoroba ima. Hai, mama, kaino nangsu nachanupi pisak ani asina chaklame haina koilaw lawradi karino chaba yaba acha thaksinga du khara piru chu kaidauke. Icha ani se mabuk thanda pijagadabani. Makhoi ani bu mayeng tahanba yaba nateko. Makhoi ani na noi penbase ubada mapa aidi harauzaribani ne. Makhoi ani na chamanduna noibase uraga leibak miyamnaga sanahalgi macha asi ying. Mapa na sel paiba makhai pairabani na ahaw ba makhal mayam ama pizarabani na. Kaya da noire se akhoi gi ichadi pizaba ngamdabani na. Makhoi sumaina noide kaina hainabaduni ne aina pami se. Chalo nangi atai thabak tawbaga lai. Angang ani ki chana nabado khara amta pibiru chu chalo. Ha, hoi piruragi. Nachanupi ani ni na tawri se si hojik piru doiba chana thaknaba mayam se miku phahur loina tingna chathoki doribani. Aduga ngahak leibaga pungkhai phadana chaklame chana naba piyona amu hairaka doribani. Haija sanu kainone. Icha ani na chadana kanana chadoino. Icha ani sigi ngaktane mapa aina thansiliba lanthum mayam se. Aduna ne makhoina chaningba chasan penriba phawa pisok ho penbagi wadi ne leibak sida leiriba chana thaknanaba mayam se nachanupi ani asida loina pizaraba phawada ne pengadaba mande. Adu oiragana atopa leibak tagi amu chatlaga icha singi chananabado mapa aina leiruraga loiredana. Nakhoina pana chase ngangnabaga ngamjaba sanateda. Asi haiduna tombido chana thaknanaba mayam amabu puduna machanupi anigi kada changkhre. Mamana lakpado ubada Sajikna hairei. Ima, chanaba khajiktang purakpa adubu kaigi adu yam kuireino. Ima ngaibada Thaba ibanidi pukase thabat hektatle. Asengbaine ima aisu Sajiksu puknungda lamhoina khongbadawna pangkhongda khongba hawraabane. O yarese puknungda lamhoi khongbado phananaba imana puraklibase charuse. Aduna khoi anibu noibana loini ni bema karino mapan ipandaga khara thoktan namana bisingna sanaribase khara su yawuba yadabro adumna tawrdine nayengsu khara tarakani aduga sajinsu oibana nasasu pharakadawribani. Talle kaisu akhoidi sanabaga yawningde adugi saru achapo chana thaknanaba mayam se adum chaduna leige ima. Aikhoi anidi chanaba mayam ama khinduna charaga leiba sina khwaidai nungai aduga khwaidagi su pamjai masidagi hena nungai ba hena pamjaba atai atopa amta laite akhoigidi. Aduga ima pabana su Thaba akhoi ani se isa ihing tan bayade noi lauraga legadabuni su hai
ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯏ ꯆꯥꯎꯅ ꯂꯩꯔꯤꯕ ꯃꯈꯩ ꯄꯥꯕꯁꯦ ꯃꯤꯌꯥꯝꯅ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯒꯗꯣꯏꯅꯤꯁꯨ ꯍꯥꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯏꯍꯟꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯅꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯥꯔꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯈꯟꯖꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣꯅꯤ ꯅꯄꯥ ꯑꯁꯤꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯄ ꯍꯦꯟꯃꯟꯗꯨꯅ ꯏꯆꯥ ꯑꯅꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯆꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯣꯛ ꯉꯥꯛꯇꯁꯨ ꯃꯥꯜꯂꯦ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯅꯌꯨꯝꯒ ꯄꯥꯟꯕ ꯑꯃꯠꯇ ꯈꯪꯗꯔꯣꯏ ꯑꯁ ꯑꯩꯕꯨ ꯀꯩꯅꯣꯅꯦ ꯇꯧꯗꯣꯏꯁꯤꯕꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡꯃꯛꯅꯦ ꯃꯄꯥꯁꯤꯒꯤ ꯃꯑꯣꯡꯃꯛꯅꯦ ꯑꯩꯗꯤꯅꯦ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥ ꯑꯗꯨ ꯃꯃꯥꯅ ꯅꯝꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯁꯥꯟꯅꯕ ꯊꯣꯛꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯁꯅꯥꯍꯜꯁꯨ ꯂꯩꯇꯕ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯤꯆꯪ ꯆꯪꯅꯤꯡꯉꯥꯏꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯇ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯕ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯥꯎꯖꯒꯦ ꯏꯁ ꯇꯜꯂꯤ ꯀꯩꯁꯨ ꯁꯥꯃꯨ ꯃꯥꯟꯕꯤ ꯑꯣꯛ ꯑꯅꯣꯏꯕꯤ ꯃꯥꯟꯕꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒ ꯁꯥꯟꯅꯃꯤꯟꯅꯕ ꯑꯩꯈꯣꯏ ꯇꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯁꯨ ꯅꯈꯣꯏ ꯑꯅꯣꯏꯕ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯤ ꯑꯃꯨꯛ ꯌꯥꯎꯔꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯝꯇ ꯆꯜꯂꯔꯣই ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯣꯏ ꯑꯅꯤꯒ ꯆꯥꯅꯕ ꯑꯆꯥꯄꯣꯠꯇꯣ ꯑꯗꯨꯝ ꯆꯥꯎꯆꯣ ꯑꯗꯨꯅ ꯄꯛꯆꯩꯌꯦ ꯅꯣꯏꯗꯤ ꯏꯇꯥ ꯃꯌꯥꯝ ꯅꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯆꯥꯄꯣꯠ ꯃꯈꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯣꯏꯗ ꯄꯤꯖꯒꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯣꯏꯅ ꯁꯥꯟꯅꯕꯗꯨꯗ ꯌꯥꯎꯖꯒꯦꯕ ꯀꯩꯒꯨꯝꯕ ꯁꯥꯟꯅꯕ ꯌꯥꯎꯗꯅ ꯌꯨꯝꯗ ꯍꯜꯂꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯔꯅꯤꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯀꯨꯏꯗ꯭ꯔꯁꯨ ꯅꯈꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯌꯥꯎꯖꯒꯦ ꯇꯜꯂꯤ ꯑꯩꯈꯣꯏ ꯉꯝꯃꯣꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯛ ꯑꯅꯣꯏꯕꯤꯁꯨ ꯃꯥꯟꯅꯤꯡꯗꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯆꯥꯖꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯌꯥꯎꯍꯟꯕꯤꯔꯛꯇꯦ ꯃꯇꯧ ꯑꯗꯨꯗ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯛꯏ ꯁꯖꯤꯛ ꯑꯩꯗꯤ ꯊꯋꯥꯏꯁꯦ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯃꯥꯗꯩ ꯆꯥꯅꯕ ꯂꯧꯔꯒ ꯆꯥꯎꯁꯤ ꯑꯩꯗꯤ ꯊꯋꯥꯏ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯆꯥꯅꯕꯁꯤꯡꯁꯦ ꯃꯌꯥꯝ ꯍꯦꯟꯅ ꯆꯥꯅꯤꯡꯏ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯍꯥꯎꯕ ꯄꯣꯠ ꯆꯩꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯀꯣꯛꯄꯗꯧꯅ ꯇꯧꯋꯦꯕ ꯑꯩꯁꯨꯅꯦ ꯊꯕꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯆꯥꯅꯕꯁꯦ ꯑꯃꯨꯛꯇ ꯆꯥꯎꯔꯨꯁꯤ ꯂꯥꯛꯎ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯄꯤꯌꯨ ꯍꯩꯃꯥ ꯁꯖꯤꯛ ꯊꯕꯥ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯅ ꯁꯥꯟꯅꯔꯨꯆꯣ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯆꯥꯅꯅꯕ ꯄꯤꯌꯣ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯔꯨꯆꯣ ꯍꯥꯏꯅ ꯊꯥꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯄ꯭ꯔꯞ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯅ ꯏꯃꯥ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏꯕꯨ ꯁꯥꯃꯨ ꯃꯥꯜꯂꯤ ꯑꯅꯣꯏꯕꯤ ꯑꯣꯛ ꯃꯄꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯛꯇꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏꯅꯦ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦ ꯆꯥꯕꯁꯤ ꯈꯛꯇꯅ ꯀꯣꯛꯍꯟꯕ ꯉꯝꯃꯤ ꯑꯗꯨꯅ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠ ꯄꯤꯌꯨ ꯏꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯣꯛꯍꯟꯒꯦꯕ ꯑꯗꯨꯒꯅꯦ ꯆꯥꯅꯅꯕꯗꯣ ꯈꯔꯁꯨ ꯌꯥꯝꯅ ꯄꯤꯔꯛꯎꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯤꯅ ꯅꯁꯥ ꯑꯗꯨ ꯅꯣꯏꯔꯦ ꯍꯥꯏꯅ ꯂꯛꯅꯔꯛꯂꯕꯗꯤ ꯆꯥꯕꯗꯨ ꯈꯔ ꯍꯟꯊꯅ ꯆꯥꯔꯒ ꯅꯁꯥ ꯑꯗꯨꯅ ꯍꯦꯡꯇꯍꯟꯒꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦ ꯆꯥꯁꯟꯒꯦ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯄꯥꯕꯨꯡ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯁꯥꯅ ꯁꯦꯝꯗꯣꯛꯆꯕ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯀꯥꯏꯗꯣ ꯐꯥꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩꯔꯗꯤ ꯅꯌꯨꯝꯒ ꯑꯃꯠꯇ ꯄꯥꯟꯕ ꯈꯪꯗꯕ ꯇꯥꯔꯦꯅꯦ ꯏꯕꯦꯝꯃ ꯅꯣꯏꯕꯣ ꯍꯥꯏ ꯀꯩꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯏꯆꯥ ꯑꯅꯤꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ ꯑꯗꯨꯒ ꯉꯥꯏꯈꯣ ꯀꯔꯤ ꯃꯔꯝꯒꯤ ꯏꯔꯥꯜꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯈ꯭ꯔꯤꯕ ꯑꯗꯨꯅ ꯍꯣꯏ ꯌꯦꯡꯉꯣ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯅꯔꯜ ꯑꯗꯣ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯃꯤꯌꯥꯝꯅ ꯈꯪꯅꯅꯕꯅꯤ ꯍꯥꯏꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯕꯅꯤꯅ ꯅꯆꯥ ꯑꯅꯤꯁꯦ ꯅꯣꯏꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯥꯎꯕ ꯅꯣꯛꯅꯕ ꯍꯧꯔꯦꯗꯅꯁꯦ
ꯑꯩꯒꯤ ꯏꯆꯥꯗꯕꯨ ꯀꯅꯥꯅ ꯅꯣꯛꯅꯔꯛꯂꯤꯕ ꯍꯥ ꯏꯆꯥꯗ ꯅꯣꯛꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯌꯥꯡ ꯀꯪꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯤꯅꯤ ꯍꯥ ꯅꯠꯇ꯭ꯔꯅꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯣꯏ ꯄꯥꯕ ꯃꯥꯅꯦ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯃꯌꯥꯡꯁꯨ ꯂꯣꯏꯅ ꯀꯪꯉꯤ ꯑꯗꯨꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯃꯈꯣꯏꯅ ꯅꯣꯛꯅꯅꯤꯡꯕ ꯅꯣꯛꯅꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨꯀꯣ ꯃꯈꯣꯏꯗꯤ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯤꯖꯕ ꯉꯝꯄꯣꯠꯇꯦ ꯑꯗꯨꯅꯅꯦ ꯀꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯁꯦ ꯅꯃꯥꯅ ꯄꯤꯔꯛꯂꯤꯕ ꯆꯥꯅꯅꯕꯁꯤꯡ ꯑꯁꯦ ꯅꯕꯨꯛ ꯑꯗꯨ ꯄꯦꯟꯅ ꯍꯦꯛ ꯆꯥꯊꯣꯛꯑꯁꯦ ꯃꯈꯣꯏ ꯄꯥꯕꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯅꯣꯏ ꯆꯥꯎꯕ ꯍꯦꯟꯃꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯑꯅꯣꯏꯕ ꯃꯤꯁꯦ ꯌꯥꯝꯅ ꯅꯣꯛꯅꯕ ꯂꯩꯕꯥꯛ ꯑꯣꯏꯕꯅꯤ ꯍꯌꯦꯡ ꯏꯆꯥ ꯑꯅꯤꯁꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯅꯣꯏꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯣꯏꯔꯒ ꯂꯩꯔꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥꯏ ꯅꯣꯏꯖꯁꯅꯨꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯣ ꯏꯆꯥ ꯑꯅꯤꯅ ꯅꯣꯏ ꯄꯦꯟꯕ ꯑꯁꯤ ꯎꯕꯗ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯄꯦꯟꯖꯔꯤꯕꯅꯤꯅꯦ ꯄꯦꯟꯒꯅꯤ ꯍꯌꯦꯡꯅꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯒꯗꯕ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯗ ꯃꯈꯣꯏꯕꯨ ꯅꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯃꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯍꯟꯕ ꯇꯥꯔꯤꯕ꯭ꯔꯣ ꯏꯍꯦ ꯃꯗꯨꯒꯤꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯩꯁꯦ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯃꯄꯥꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯗꯣ ꯃꯄꯥ ꯑꯩꯅ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯍꯦ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯏꯔꯜ ꯏꯊꯨꯝ ꯑꯁꯤꯕꯨ ꯄꯥꯝꯂꯣꯏꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯐꯅꯅꯕ ꯁꯤꯟꯒꯅꯤ ꯃꯗꯨꯗꯅꯦ ꯅꯪ ꯀꯣꯛꯇꯨ ꯀꯩꯁꯨ ꯁꯥꯕ ꯇꯧꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯆꯥ ꯑꯅꯤꯁꯦ ꯀꯔꯤꯅꯣ ꯑꯍꯥꯎꯕ ꯑꯅꯧꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯑꯃꯨꯛꯇ ꯄꯤꯖꯧ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯍꯜꯅ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯍꯜꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯁꯅꯥꯍꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯣꯏꯈ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯌꯦꯡ ꯇꯥꯍꯟꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨꯅꯦ ꯏꯇꯥꯎ ꯅꯣꯏꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟ ꯑꯁꯤꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯅꯦ ꯀꯩꯅꯣ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯄꯪꯄꯤꯗ ꯄꯤꯖꯔꯕ꯭ꯔꯣ ꯈꯔꯁꯨ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯌꯦꯡ ꯈꯔꯗꯁꯨ ꯇꯥꯍꯟꯅꯕ ꯇꯧꯕꯤꯌꯨꯅꯦ ꯏꯇꯥꯎ ꯃꯄꯥ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯏꯔꯜ ꯑꯁꯤ ꯏꯆꯥ ꯑꯅꯤꯅ ꯆꯥꯗꯅ ꯀꯅꯥꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯅ ꯅꯣꯏꯔꯤꯕ ꯑꯁꯦ ꯃꯄꯥ ꯑꯩꯒꯤ ꯏꯔꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯑꯦ ꯆꯥꯛ ꯐꯥꯎꯕ ꯏꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ ꯑꯩꯅ ꯆꯥꯕ ꯊꯛꯄ ꯐꯪꯈꯤꯗꯕ ꯂꯥꯏꯔꯅ ꯍꯧꯔꯛꯈꯤꯕꯒꯤ ꯑꯋꯥꯕ ꯑꯗꯣ ꯏꯆꯥ ꯑꯅꯤꯁꯤꯗꯗꯤ ꯅꯪꯍꯜꯂꯔꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯒꯤ ꯏꯆꯥꯅ ꯅꯣꯏꯗꯅ ꯂꯥꯏꯔꯕ ꯃꯤꯒꯤ ꯃꯆꯥꯅ ꯅꯣꯏꯒꯗ꯭ꯔꯅꯦ ꯏꯇꯥꯎ ꯁꯅꯥꯍꯜꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯗꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯒ ꯁꯅꯥꯍꯜꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯗꯨꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯆꯥꯗ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡꯁꯨ ꯐꯥꯔꯕꯅꯤꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥꯁꯤꯡꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯂꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯄꯥꯅ ꯐꯅ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯗꯨꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯏ ꯆꯥꯎꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯇꯦ ꯑꯗꯨꯒ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯗꯨ ꯆꯍꯤ 38 ꯁꯨꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥ ꯑꯅꯤ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯅꯅꯕ ꯃꯌꯥꯝ ꯑꯃ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯋꯥꯕ ꯀꯣꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯆꯥꯗ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯞꯅ ꯍꯪꯂꯛꯏ ꯏꯆꯥꯁꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯠꯇꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯟꯗꯛꯀ ꯊꯥꯔꯗꯤ
Chahi 37 sudoine. Aikhoigi isung imanabi singdi mayum makai loina panaduna macha phawba yawnakre. Aduga akoidi hojik phawba noi haiduna nupa amatana su pambidre. Kana amatana su nungsi su haibirakte. Aduna hojikti akhoise noi badana tana aribi yum pan khangdabine haiduna su lekai miyamna pangnokta noknare. Aduna wakhal nungaitraduna chananaba mayamase thangtokduna ichil inaw chaminarine. Hera adugi oireko se ipa wa haigese ipa na hinglibase icha anigi damaktane aduna ne nakhoigi phananaba ipa na loina singani yeng hojik ase sel na ngamdaba karibata leitabane leibak asida leiriba miyam pumnamakna aigi iral ithom asidabu pamnaduna leiribane aduna ipa na nakhoigi matik chaba nupa amam soidana thiduna icha anibu miyam mamangda chawna luhongbigani aduga karigumba nupa adu phangdragana ipana sel mayam ama piduna leigadoribani aduga ne nakhoi ani kaisu khangana khudingmak ipana phananaba singani masidagidi sanahalna mahaki marup mapangsinga wari sanaduna machanupi anibu makhoi machanupa sing aduga luhongnaba haina hainarame adubu nupa macha sing aduna Sajik Amadi Thaba gi fibam adubu ubada makhoiga luhongsi haibadi kanamatana yabiraktre asumna sanahal gi marup mapangsing aduga machasing aduga mathang sum yengdarakpada mahaka yamna luna tinaba yaimagi machanupa adu khakta mangai silaklamme aduga sanahal na yaimagasu wari sanaduna hojikti yaimanasu machanupa ani adubu puduna sanahal hoida laklamme adubu machanupa ani aduna Sajik Amadi Thaba ani gi fibam adu ubada yamna sauna mapa yaimada hairei baba kaino baba hoida ichil inaw aikhoi ani gi ifamda sanabiribu kumhai asibo mira okla su khangdaba ani asibu aikhoi gi dupi oyo hairi sibu nate baba bu ngawrabo asigu madupi se lawdoi saru dupi ga amta thiba khangdana leibana phai baba nacha khoi ani bu ngapiyo akhoi lu hongba se yaba sukam homjaroi ase hairamlaga yaimagi machanupa ani adu sauna chatkre machanupa ani na hairamliba wafam adu achumba oiba taragasu yaimana mahaki matau sanahalgi wakhal nungai kiroi khanduna yaimana asumna amuk hairei itaw ichanupa ani se aina khara kethok mokthokna yoglakpana migi mayumda chatpa matamda kari karamba wangang sanga ngangani haiba se khangdabana aduna itaw nangnane icha anina hairamliba wafam aduda thoina khanjinbiganuko makhoigi mahut silaga natawaina haijaribasini hoida itaw aine karisu nungaitaba wakhal khandeda asumna sanahalgi marup mapangi machasingnasu machanupi anibu amatta lawbiyu yadrabada hojikte sanahalsu upai leitabadagi mahake karbarda thabak tawba yawba mahaknasu yamna thajaba naha oiriba nupa anibu khanduna asumna wari sanarame ibungo mani thauba law aina ne nakhoi anibu ngasi kauribase ipaga yamna luba wafam amakha nakhoiga tanadaba yadre aduna kauribani babo yani babungna haibiningba ado nacha akhoi ani de hekta haibiyo yengoi ipagi ichanupi ani khak leijabado makhoi anibu noi chawi haiduna nupa amattana makhoiga luhongse haibada yaraktre aduna ne aigi ichanupi ani aduga nakhoi aniga oina luhonglo aduga ne nakhoi anina ichanupi anibu luhongduna lawbibagidama ipana tha khudingi oina aigi karbar mayam asidagi lakliba senam asigi saru kunga manga di nakhoi anida pige aduga aina yamna chawraba yumjaw amamam su saduna pirage aduga atopa wafam amana hayeng nakhoi anina aigi ichanupi ani asiga luhongduna leminarakanda nakhoina aigi ichanupi ani sibu luna chana amadi nushina tawbigadabane karigumbada nakhoina makhoi anibu tathi tawoina tawraklama nakhoida aina pikibasing ado amuk loinamak mungadabane wafam ase tabada ahanbadadi mani amadi thauba anido Sajik Amadi Thaba ani ki fibam adu khangbana makhoi ani wafam adu yaninglamde
ꯑꯗꯨꯕꯨ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯌꯥꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯜꯂꯒ ꯃꯅꯤꯅ ꯁꯅꯥꯍꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯐꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯣ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯄꯗꯤ ꯉꯝꯖꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯣꯔꯦꯟꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯅꯖꯔꯛꯈꯤꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯦꯞꯆꯕ ꯋꯥꯔꯦꯞ ꯑꯗꯣ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯏꯗ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ꯫ ꯅꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯁꯦꯜ ꯑꯁꯦ ꯃꯆꯥ ꯃꯁꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯤ ꯑꯃꯗꯤ ꯊꯧꯕ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ ꯊꯧꯕ, ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯥꯕꯨꯡ ꯁꯅꯥꯍꯜꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤꯔꯣ? ꯑꯁ, ꯑꯩꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯇꯟꯗꯤ ꯇꯜꯂꯤꯍꯦ꯫ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯗꯤ꯫ ꯅꯣꯏꯔꯤꯕ ꯈꯨꯅꯣꯏ ꯆꯥꯅꯣꯏꯗꯨꯒ ꯍꯪꯒꯣꯏꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯏ꯫ ꯄꯥꯕꯨꯡ ꯁꯅꯥꯍꯜꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯆꯥꯎꯕ, ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯇꯥꯟꯕ ꯐꯪꯂꯔꯣꯏꯗꯕ ꯁꯦꯟꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯜ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯏꯇꯥꯎ, ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯄꯥꯕꯨꯡ ꯁꯅꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯑꯩꯁꯨ ꯍꯩꯅꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯑꯃ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯅꯪꯗꯤ ꯀꯔꯤ ꯂꯥꯂꯣꯡ ꯁꯤꯟꯗꯣꯏꯕ? ꯑꯇꯩ ꯅꯠꯇꯦꯗ ꯏꯇꯥꯎ, ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯒꯅꯦ ꯑꯩꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯑꯗꯣ ꯑꯩꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯅ ꯄꯤꯖꯗꯣꯏꯅꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯑꯅꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯁꯥꯗ ꯂꯩꯅꯥꯅ ꯌꯣꯝꯕ ꯃꯈꯩ ꯂꯩꯔꯝꯂꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯤꯖꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯣ ꯀꯨꯏꯅꯁꯨ ꯍꯤꯡꯂꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯍꯥꯠꯂꯒ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯔꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯂꯕ ꯅꯤꯡꯉꯣꯜꯒꯁꯨ ꯂꯣꯟꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯏꯆꯥꯒ ꯑꯗꯨꯝ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯁꯨ ꯌꯥꯏꯗ꯫ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯄꯪꯒꯅꯨ, ꯃꯇꯝ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯀꯥꯟꯗꯨꯗ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯒ ꯁꯖꯤꯛꯀ ꯑꯃꯗꯤ ꯊꯕꯥꯒ ꯊꯧꯕꯒ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕ ꯑꯃꯗꯤ ꯃꯅꯤꯗ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯄꯨꯝꯅꯃꯛ ꯁꯔꯨꯛ 15 ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯃꯝꯁꯨ ꯁꯥꯗꯨꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯅꯤ ꯑꯃꯗꯤ ꯊꯧꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕ ꯊꯥ 3 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯍꯜ ꯑꯗꯨ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯍꯥꯛ ꯑꯗꯨ ꯇꯨꯝꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯈꯤꯗꯕꯅꯤ꯫ ꯃꯄꯥꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤꯛ ꯑꯃꯗꯤ ꯊꯕꯥꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯒꯤ ꯀꯟꯈꯠꯄꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯑꯗꯨ ꯈꯪꯕꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯄꯥꯅ ꯑꯣꯏꯕꯅ ꯃꯄꯥ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯡꯕ ꯉꯝꯂꯔꯣꯏꯗꯕꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤ ꯑꯃꯗꯤ ꯊꯧꯕꯗꯤ ꯁꯅꯥꯍꯜꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯃꯀꯣꯛꯇꯒꯤ ꯊꯥꯡꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯅꯥꯍꯜꯁꯨ ꯂꯩꯇ꯭ꯔꯕꯅꯤನ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯕ ꯃꯤꯑꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯅꯤꯗꯤ ꯁꯖꯤꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯆꯩꯕ ꯉꯥꯡꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯕꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯃꯌꯨꯝꯗ ꯐꯥꯎꯕ ꯅꯨꯄꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯨꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯖꯤꯛꯇꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯗ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯟꯗꯛ ꯇꯧꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯇꯥꯃꯣꯅ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯑꯩꯕꯨ ꯋꯥꯔꯛ ꯋꯥꯇꯝꯕꯤꯗꯨꯅ ꯁꯦꯝꯗꯣꯛꯄꯤꯌꯨ, ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯀꯌꯥꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯣꯏꯅꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ꯫
ꯃꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯕ ꯑꯗꯣ ꯇꯥꯃꯣꯅꯁꯨ ꯈꯔ ꯈꯪꯕꯤꯌꯨ꯫ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯤꯔꯒ ꯂꯩꯗꯣꯏꯕ? ꯑꯣꯏ, ꯅꯁꯥꯅ ꯅꯁꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯑꯗꯨꯛ ꯌꯥꯝꯅ ꯅꯣꯏꯕ, ꯑꯣꯛ ꯑꯅꯣꯏꯕꯤ ꯃꯥꯟꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯣꯏꯅꯣ? ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤꯕꯗꯤꯅꯦ, ꯅꯪꯒꯤ ꯅꯄꯥ ꯑꯁꯤꯕ ꯑꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯀꯔꯕꯥꯔ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯌꯥꯝ ꯑꯗꯨꯒꯤ ꯁꯔꯨꯛ 15 ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯦ ꯍꯥꯏꯅ ꯆꯦꯗ ꯏꯅꯈ꯭ꯔꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯧꯔꯤꯁꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯥꯝꯗꯨꯅ ꯂꯧꯕꯒꯗꯤ ꯅꯠꯇꯦ꯫ ꯑꯩꯅꯦ ꯅꯪꯕꯨ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯅꯄꯥ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦꯗꯅ, ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯅꯤꯡ ꯏꯈꯥ ꯇꯧꯕ ꯍꯧꯔꯛꯏꯁꯦ꯫ ꯑꯩꯅ ꯅꯨꯄꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅꯤꯡꯉꯒ ꯂꯣꯏꯅꯒꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯗꯨꯅ ꯂꯩꯔꯕꯁꯨ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯅꯊꯤꯕꯣꯡ ꯆꯥꯕꯗ ꯉꯥꯎꯖꯕ, ꯆꯥꯕꯗ ꯆꯣꯞꯆꯕ ꯅꯪꯗꯤ ꯆꯥꯅꯅꯕ ꯃꯌꯥꯝ ꯑꯗꯨ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯁꯤꯖꯈꯣ꯫ ꯅꯪꯒꯤ ꯅꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃ ꯑꯣꯏꯍꯟꯕꯤꯔꯝꯕꯒꯤ ꯅꯪꯒꯤ ꯆꯥꯅꯅꯕ ꯅꯪꯅ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯄꯣꯠꯆꯩ ꯃꯈꯩꯗꯤ ꯑꯩꯅ ꯋꯥꯠꯍꯟꯕꯤꯔꯣꯏꯗ꯫ ꯃꯅꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯖꯤꯛꯇꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯑꯗꯨꯝ ꯂꯩꯕꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯕ ꯑꯣꯏꯅ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯆꯥꯁꯤꯟꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯗꯤ ꯊꯕꯥꯕꯨ ꯍꯥꯟꯅꯒꯨꯝꯅ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯇꯥꯟꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯕꯥꯕꯨ ꯆꯥꯅꯅꯕ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯄꯤꯁꯤꯟꯗꯨꯅ ꯄꯤꯖꯔꯒ ꯌꯥꯝꯅ ꯅꯣꯏꯈꯠꯂꯛꯄꯗꯒꯤ ꯊꯨꯅ ꯁꯤꯅꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯊꯧꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯤ ꯅꯤꯡꯉꯣꯜꯒ ꯂꯣꯟꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯊꯕꯥ ꯑꯗꯨ ꯆꯥꯕ ꯍꯦꯟꯃꯟꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯅꯣꯏꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯂꯩꯅꯥ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯗꯒꯤ ꯃꯁꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯨꯞꯊꯅ ꯂꯥꯌꯦꯡꯂꯒ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯍꯟꯊꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗꯁꯨ ꯊꯕꯥ ꯃꯍꯥꯛꯀꯤ ꯆꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯗꯅ ꯑꯁꯨꯝ ꯆꯥꯁꯤꯜꯂꯕꯗꯤ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯅꯗꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯗꯕ ꯃꯈꯩ ꯊꯕꯥꯒꯤꯅꯤ ꯍꯥꯏꯅ ꯆꯥꯅ ꯊꯛꯅꯅꯕ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯆꯥ ꯑꯊꯛ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩꯔꯛꯂꯤ, ꯑꯗꯣ ꯑꯩꯗꯤ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗ ꯑꯩꯁꯦ ꯆꯥꯕ ꯊꯛꯄ ꯍꯟꯊꯗ꯭ꯔꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯤꯗꯨꯗꯤ, ꯑꯗꯨꯅ ꯑꯩ ꯆꯥꯕꯁꯦ ꯈꯔ ꯍꯜꯂꯒꯦ ꯍꯥꯏ꯫ ꯑꯉꯥꯎꯕ ꯃꯗꯨꯒꯤ ꯃꯥꯏꯕ ꯑꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯥꯏꯕꯅꯤ, ꯅꯠꯇꯦ ꯆꯥꯕꯗꯕꯨ ꯀꯅꯥꯅ ꯁꯤ ꯍꯥꯏꯅꯒꯦ? ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯣ ꯆꯥꯕ ꯋꯥꯠꯇꯅ ꯇꯧꯔꯤꯅꯤ, ꯅꯪꯒꯤ ꯅꯕꯨꯛ ꯑꯗꯨꯅ ꯄꯦꯟꯕ ꯃꯈꯩ ꯆꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯪꯅ ꯆꯥꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯗꯨꯕꯣ? ꯁꯦ ꯋꯥꯈꯜ ꯑꯗꯨ ꯁꯣꯟꯊꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯐꯠꯇꯅꯕ ꯇꯧꯗꯣꯏꯅꯣ? ꯆꯥꯅꯅꯕꯁꯦ ꯆꯥꯁꯤꯜꯂꯨ, ꯅꯪꯅꯦ ꯅꯁꯥꯗꯨ ꯁꯣꯟꯊꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯐꯠꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯑꯄꯪꯕꯤ ꯊꯕꯥꯅꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯐꯔꯅꯤ ꯈꯟꯗꯨꯅ ꯆꯥꯅꯅꯕ ꯑꯗꯨ ꯍꯦꯟꯅ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯥ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯕꯥꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯁꯖꯤꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯕꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯅꯨꯄꯤ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ 2 ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯁꯖꯤꯛ ꯈꯥꯡꯗꯨꯅ ꯁꯨꯝ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯕ ꯊꯛꯄ ꯄꯨꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯃꯁꯥꯕꯨ ꯃꯌꯦꯡ ꯇꯥꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯁꯥ ꯑꯗꯨ ꯃꯌꯦꯡ ꯂꯣꯏꯅ ꯇꯥꯈꯤꯗꯨꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯥꯝꯅ ꯆꯨꯝꯕꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯔꯨꯔꯕ ꯃꯄꯨꯔꯣꯏꯕ ꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤ ꯁꯖꯤꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯒ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯣꯏꯅꯕ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ꯫
ꯑꯗꯨꯒ ꯁꯖꯤꯛꯅꯁꯨ ꯃꯅꯤꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯗꯨ ꯃꯅꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛꯀꯧꯕꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯃ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤꯛꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯊꯧꯕꯕꯨ ꯌꯨ ꯌꯥꯝꯅ ꯄꯤꯊꯛꯇꯨꯅ ꯉꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯗꯨꯅ ꯁꯖꯤꯛꯅ ꯊꯦꯝꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯊꯧꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯄꯤꯈꯤꯕ ꯂꯟ-ꯊꯨꯝ ꯄꯨꯝꯕ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯁꯥꯕꯤꯈꯤꯕ ꯌꯨꯝꯖꯥꯎꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯁꯖꯤꯛꯀꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯖꯤꯛꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯋꯥꯀꯠꯇꯨꯅ ꯊꯧꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕꯤ ꯃꯅꯥꯎꯅꯨꯄꯤ ꯊꯕꯥ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯕꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯑꯣꯠꯄ ꯅꯩꯕ ꯑꯗꯨꯒ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯈꯟꯕꯒꯤ ꯅꯃꯥꯗ ꯐꯥꯍꯟꯈ꯭ꯔꯦ꯫ ꯊꯧꯕ ꯑꯃꯗꯤ ꯃꯅꯤꯅ ꯁꯖꯤꯛꯇ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯖꯤꯛꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯁꯖꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯃꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡꯒꯤ ꯌꯥꯝꯂꯕ ꯂꯟ-ꯊꯨꯝ ꯃꯌꯥꯝ ꯑꯃꯗꯤ ꯀꯔꯕꯥꯔ ꯃꯌꯥꯝ ꯑꯃꯕꯨꯁꯨ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯂꯟ-ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁꯖꯤꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅꯁꯨ ꯈꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤꯛꯅꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯦꯟꯈꯤ꯫